Marol phaoba thoktriba pikliba angang ama yaona Meecham Kuki khutlai paiba singna phajinkhiba ado Meeoiba Meenungsi Yenglaga Tekta Kaidana Thadokpirak haina RDNPR Minister Y Khemchand appeal tourakli. Wafam masi Chingamakada Leiba Mayol Art Center gi Yangkhai Suba Mapok Kumon Gamari Lainina Pangtokpa Thoram Amada Mahang Fongdokibane. Mayol Art Center gi Hall the Pangtokhiba Thoram Aduda Center Asigi President S Tomba Model Club ki President Hais Ragu Tabuktagi Pothakraba Range Force Office P Gyan Hanagi Jadiyo KS Kunjo Vihari Amade Apunba Maira Paibiluk ki S Yamana Athoiba Mithunglen Singh Oina Saruk Yaki Thoramgi Saruk Ama Oina Center Asi Haudokpada Mapung Oiba Thodang Loram Kraba Layoi Kraba Ahan Laman Amadi Artist ki Mafamda Hailai Katuna Ikai Kumnaba Utki Thokchom Siam Singh Trust na Katpa Ahanba Thokchom Siam Singh Ning Singh Kudolsu Sagnareba Artist Singh Dalan Thokuna Ikai Kumnaba Utki Ngasigi Kumon Thoram Aduga Mari Lainina RDNPR Minister Y Khemchand na Hai Nongmai culture na Thodok Amadki Waroi Shing Purakpa Yaroi Kuki khutlai paiba singna phajinkhiba pikliba angang ahom nupi ahom puna Meoi taruk ado Meeoiba Meenungsi Yenglaga Tekta Kaidana Thadokpirak haina mahakna makha tana phongdokhi Khwaidagi nungaitaba thawdok haitai kemyam pandiram pikliba angang sahi 9 yauna Meoi taruk phajinkhiba legiba saya ina nasi media ke thong daina apil to jani Meoiba Meenungsi Yenglaga ado Tekta Kaidana Thadokpirak nongmai ki culture na nakana ni maki nongmai ki culture na solution purakya koi saya amalo hatpa phaoba si wakal thatung rakanda si lecture ko masigi na shanti ki pause pizza bolena si phagiba angang yaona noi to Tekta Kaidana Meoiba Meenungsi yaona Yenglaga Thadokpirak wena bakta taran jarga in haijari